mayam punamuk channel asigi maikai amuka hana taramno okchari ngasi su mayam gi damakta nungairaba film amagi series puduna laksari film asi series oina lakpani ahan boina episode 1 2 gi explanation tawjarak lagi film asi miyoiba amana hingnaba honabada akanba lanpham oigira mi tadaba mafam oigira hingba ngamnaba hona khiba film amagi warini nupi amana mana tongliba plane adu kai khibadagi mathanta mi tadaba jungle amada hingnaba hona khiba warini film asigi mamingdi keep breathing kawi film asi 2022 da release tawki director na Maggie Kelly amadi Rebecca Rodriguez na oiki film asi adventure drama amasu thriller da yumpham oiduna namkhiba film amakhakni phare mayam film asigi explanation haujarage channel asibu nuksibiduna like share amadi subscribe tawsinbiram film asigi ahauba sarukta airport amadagi haurakpa uhalli airport asigi manungda nupi amasu uhalli nupi asigi maming labor livinian kaurami mahak asi film asigi lead role lauriba misak amakhani hauzik nupi asi ubada wari asi nungairam dau mandabani wari asi loina taraba matung aduke matik nungaiba wari ama oirakani lep hairiba nupi asi New York ta laibani mahak asi maming lairaba lawyer amasu oirami lek ki punsida honaba khuding loinamak mai pakpa ningba thungba oirai adubu magi punsida awatpa amadi adumak leirami lek ki maramda khangadaba mayam amasu lairi hauja lep Canada da satkadawribani maram pumnamak wari asigi makhada khangminarase lep magi punsigi luraba tangkak amagi damak chatkadawribani asung ngaina road kauba nupa amagi phone laklami phone laktringai mamangda lep road ta mail ama thakrabani ai atopalam amada chatli haina road lekkidamak yam wajarami maramdi mamangda asumna amukta chatkhidri ayamba matamda magi thabak chinjaduna laibani phone wari sanabasina khangba ngammi lep khara marau laibi nupini haiba takli lep road ta asengba amata hairamde magi haibabu ai thabak aruba amagi damak chattaba yadre aina halaklaba matungda thabakki wari singdo loinamak khannarasi hairami aduga nang aigi damakta karisu wajangano hainasu hairami rodna amuk makha tarai phare adudi nang halaktri phau deni kauraga nangi mahutta thabak suhalamgi hairaklammi lekki maithonggi saktam honglap tauraduna hairami karigi yadani kau masu afawba lawyer amani hairami aduga phone adu kakhatlami hauzik deni hairiba nupa asi kanano karino haiba amata khangdri masipum namak khangnaba wari asi chingthoktana munna tabiyo lep phone kakhraba tungda magi flight adu phana kuina ngaiduna leirami ngaiba yaba ngairabagi tungda counter da sangchin kari tauba yawrabno haina hanglami counter da phamliba nupi aduna warau biba yade nasigi oina flight cancel tawre weather phatabna hairaklammi lep mathwai nungairamde aduga hairami aise upai ama natraga ama tawduna mafam aduda yaudaba yadabani mafam adu yauraga mi amaga aruba thabak amagi wari sagadabani counter nupi aduna phone tawraga hai khodana hairaklammi lepna amuk phone da wari saba yadabagi ni khumki counter nupi aduna amuk haira ammi warau bigano condition asida ai mateng pangba ngamjaroi aduga makha taraklami hayengi flight ngaiba natana upai karimta leite flight atai su loina cancel tawribani hairaklammi asumna lep amadi counter nupi aduga yena leiringai makhoigi manak samduna nupa ani khak wari sarga sakhi nupa ani du private plane amada lipna chatkadaba lam aduda paigadawribani nupa ani adugi wari adu tabada lip manakta chenchinduna ngaikho haina khamlami aduga hairami aina haigadawribase nakhoi ngakpa phawbusu yai adubu tangai phadabagini nakhoina chatkadawriba lam aduda aisu chatkadabani weather phatte haiduna flight cancel tawrakle aisu nakhoiga punna chatpa yagadra hanglami nupa ani adugi maming Sam amasung George kaurami George pilot driver ni makhoi ani lepki wahi adu tabada angakpa poklami aduga Samna hairami aikhoina nangbu masak khangba sunatti matau karamna nangbu pugani lepna amuk hairei ai tangai phadana chattaba yadabagini aigi pochai arumbachu amata yaudi ai tumina wa amata londana nakhoi plane aduda yaujage karigumba aina hayeng ngairabadi aigi thabakkumba loinamak fail oiragani Sam amuk makha tarei aikhoibu waraubi-ganu nangbu puba haibasi aikoi yaba ngamloi hairami lepna paisa kaya piyuno pige haira hairami
Sem adusu yaramde lepso chattabe yade haibagi matagum yabiraknaba kanna haijarami lepna kanna haibado arapada leiriba security aduna tabadagi makoigi manak tamna lakpa hauki phibam asida semna phare chatlasi lao haina ayaba adu pirami adudagi makoi ahum jahas yawa plane masa amagi manakta sangselami plane asi George amadi semgi oirami check fajana tawrabagi tungda plane adu paikhatpa horami semna makhadagi paikhalakpasi kibra haina hanglami lep paikhatpadi kari sukide makhada tabasini aina kirisi lepna amuk nang kari thabak tawribano haina semda hanglami sem aidi photographer ni National Geography gi haina khumlami lep adudi yamna nungaiba thabakni aigi thabaktagi lising hena nungaibani aidi lawyer ni hairami sem biar yawa ken masa ama puthoraktuna si thakchil lukiba fanaba haina pirami lip law haiba yade adudagi amuk sem isim batal amaga chocolate bar amaga pirami adusu yarani da haina lawdre sem na hairei aikhoina yaurobagi tungda chana thaknaba phangdrabadi nang soidana chak lamakani hairami adudagi lip isinga chocolate kado lawraduna pocket ta hapsilami sem makhatan lip da wari sajilami lip madu pamdabadagi ai tumningi ngaihak tungge hairaklami semsu wari sajinba leplami lip mamit uisinduna ngaihak tang pothanaba tawrami film asigi wari asi makoki sin amuk lakani mamaigi amuk lakani aigi haibabu mayamda wari asi karino haibadu gyan tahanba aduna wari asibu script amata tawdana loiba faw tabiyu wari asigi makha tajarak lage lep ngaihak uitharingai haukiba thaudok amagi matangda ningsinglai mikop asida road ki kolam laklami party ama yawba laknaba hairaklami lep piklingai dagi thabakta thawai yamna yawjrai road si magidi mabung sing thoi lip ki family imungi wari su loinama khanglagani yawraklagani lip party tawhamda yawrakle road deniga lipka unahanba pamlami denisu lawyer amani makoi ani company amada thabak tawbani lepna khanglami road na aibu karida soikhigedage haiduna senaba section ba saduna aibu kaurakpani deniga thengnanaba haina khankhre lep hallaga chatkhinaba kanna honaringai road so chatkhidanaba khamlami matang asida denisu lepta wari sajinba haurami road ki apambadi lipka deniga gi relationship ta lakpaduni pamdi base adubu lipnadi denibu pamnamde tanja asida lip magi haukraba wari ningsingduna leiramba adu mamit khangpang pangthoraktuna gyan taraklami tanja asida mana tongliba plane adu kaiga daurabani lip yamna pakhatna hanglami karigino plane asi yamna nemna pairi base haina George na khumlagi signal su amata phangkhidre license su yamna thakre aduna wangna paiba yadabani seatbelt fajana phajillu haina lawraklami asumna una plane adu isingda yungsinki makoi ahumak gyan mangki makoina gyan tarakpa matamda plane asi mathak makha onthokuna leirami haujik phawbadi plane adu isingda lupthadri makoi ahumak asok apan amata yawdre haina khallui adubu George ki phibamdi yamna sathina soklami George ki mabukta atek jot matek amana thilami sem George pu kanbagi wakhal phauramde magi thawai hingnaba khanbada madi iroibasu hairamde lepti George pu kannaba kanna honaki mikup asida sem plane adugi thong hangdoklaga thokre semna thong hangdokhibana maram oiraga plane manungda ising yamna changsilakhi adudagi plane adusu isingi arumba aduna unglaga lupthaba horakhi phibam asidasu lip George kannaba kanna honaki plane asi tapna lup tharakpana isingna pumthum thumjinki George khudak aduda sikre lepsu sirani haina khalli adubu madi iroiba haibanina yam haisingna iroiduna plane manung adudagi tholaktuna hinghaure isingdagi phawgulaklaba matung sem iraknaduna leirami khudak aduda lep semgi manak tamna sangchinduna sembu kannaba honaki sem iroiba haitabana thawai hingnaba lepta namchinduna tawkhatnaba honarami asumna ahallamanna haibiramba takpirambadu ningsinglai iroiba haitaba amaga haiba amaga punna irak minnai haibadu adumak lipta thoklare adubu lip areiba pangal thauna lausing puthoktuna sembu iroibagi niyomda makong leptana
thilhalami asumna nampuda ising mapan aduda yaukalakhi phibam asi yaurafau lipna sembu thadoklamde kangphal tana pukhalakhi maramdi semna tauge yauna tauba natte haibasi lipna khangbanina kangphal yaurabagi tungda lip semgi masada nomlami aduga kari taurabano haina yenglami sem wanthaduna lairami akaiba plane gi machet amana makhongda thinkhibana chaina aduna maram oiraga wanthabani lip sembu gyan taraknaba kanna honaki makhongda thildiba akaiba machet adu lauthoknaba honaringai sem gyan tarakle aduga hairaklami nate madu satokanu adugi saru i yamna thokliba se upai ama tawduna lephanaba hono phina pungera karina pungeno ama hekta taw hairami lepsu magi angamba pangal puthokduna honarami aduga phi amana kanna punsinduna i thokpa adudi lephan khre sem i thokpa henman khibana amuka hanna wan thakre lepnadi semgi makhongda thilliba akaiba machet ado lauthokpa ngammi adubu lauthokhrabagi tungda makhun adu phochindrabadi yaroidabanina lauthoktre makoida first aid yaubasu plane adu luppada yaukhrabανina lepna khanki semsu siramale haina thawai nungaitana thabakta manakung thamduna mihun chongni pra haina check torami mihun chongba adu tarakpada lip wakhan khara nungairami mateng pangbinaba phone tawba darkar oirami lip magi phone puthoktuna yengbada network amata karamdi adudagi semgi pocketa amuk thirami lighter amaga phone amaga yarami semgi phone dusu network amata karamdi lip awang mafam amada kaba tarami adu oirabadi network phangba yai haina hajik khwaidagi wangba mafam ama thiduna karami mafam adu yaurabagi tungda phone animak puthoktuna yenglami madudasu network amata karamdi awang ching mathak adugi akoibadu yengbada jungle ngakta oirami mi amana hingduna laiba ngamgadaba mafam oiramti phibam asi ubada lip yamna kiba phawrami aduga aikhoibu amukta kanbiyu aikhoibu mateng amukta pangbiyu haina kana laurami chaukraba jungle aduda mana kana laukhibagi khonjel adu natana kanamatagi khonjel taba phangkhide upai leitraba lip hanagi leifam tana halakre semsu mafam aduda wanthaduna leiribani asumna nubdang oisilakadaure akang basing thiduna paisillaga mai thanaba honarami semgi pocketagi phanglakhiba lighter aduna laibakna thiribasu lighter adusu mai hau haiba yaramdre lip sauraduna lighter adu laktana langthoklami weather si yamna ingbana lipna akoibada koichat chatuna una wana khara khomjillaga maduna kambal amagi mawongda semlami aduga semgi manakta tumduna mana semkiba kambal aduna suminnakhi lip longna hiptuna atya mathakta yengkhatuna plane manungda ningsingkiba magi denigagi wari makha amu ningsinglami lip amadi deni yamna naksanaba mari thamlakhi yumban bagi mari thamnabagi tanja adu yausilakpa sin asida uhalli adudagi film asi rajenda amuk lakle haujik nongalakle lip haugatuna sembu check tawbirami haujik su sem wanthaduna leiri lipna akoibada sum yenglakpada ujau akangba amakhak ising mapanda taaduna leibadu ure manak changchenduna line ama chinglami masina taklibadi nongma haukhre haibani asumna leiringai khonjel ama tari lip onthokduni yengbada sem wakhal tarakpadu urami adudagi semgi manak changsilami semna anaba khangbagi koilau laurami lipnadi makhong nabadu oiraboi khallui adugadi semna aigi puksida kana nare furit asi takhalaga amta yengo aigi mateng amta pangbiu hairaklami lipsu magi furit adu parap takhatpada semgi mabukta asokpa yarami sem phibam yam sokchilami adudagi semna amuk hanglaklami george kadaino aikhogi plane duna kadaino sem asokpana maram oiraga wakhal choiba haurakle lipna hairami plane di kaiduna isingda lukhrabadudi adubu karisu khallunu kanagumba kharanadi aikhoibu soidana thiba lakhini photographer ama mangkhe haiduna nang national geography gi photographer nina asumna lip asayamna sauna sem da hairami sem amukhumnaki ai national geography gi photographer natti aikhoibu kanana su kanba laklaroi haujikti nang nathan khakta ngairani asi hairam laga sem gi aroibu wahai oirami sem su khodak aduda sikhre lip haifam tawfam khangdana pangkapta kapchaki nupi aina tanja asida hingnabagi upai kari tawgani haina thawai wana kapchaki tanja asida semgi photo amasu phangki photo asi yengna episode 1 gi ahan ba part loisanki makha episode 2 gi haujarak lage mayam pukning changna wari asigi makha amu taminarasi haujikte mathanta ngai hawrabanina jungle asida hingnabagi dam kari tawkhibagi haibadu episode 2 gi makha chatharak lage sem sikrabagi tungda lip deni gi wakhal ningsing lai makhoi ani dinner tawbagi sin adu uhalai
Denny lipu yam pamjarami nungsijarami makhoi ani wari su yamna sanarami numidang matam yausilakle Denny amadi lip numban bagi mari thamki nongalakpada lip phamungdagi haugattuna firon selami aduga masa mathanta khanthajarami aina tawribasi karino ai aranba lambida khong thangjille haina masana masada waraujaki maramdi Denny silipna nungsiba nattabanina asumna lip office ta yaurakle lipna wakhal nungaitana asum phammaga leiringai Denny changsilaktuna wari sajilami lip saurok tauraduna magi wahaigi ona tainabada thabaki wari oina hangjilami Denny magi mawong aduda singnaraduna hanglami aina kari soibi yaukhrabagi haina lip tumina wa amata londana thawa sadana leirami mawong asi ubada Denny su tumina wa amata hairamdana chatkre asumna wari asi prajenda amuk lakli lip jungle asida nongma amasu haujinkhre sem laikhidabadagi mathanta ngai horabanina thawai yamna nungairamde asumna tapna magi wakhal asi haukraba singbu ningsingba hauraklam masina magi di mateng kharadi soidana phangani haina thajarami asumna lipki manakongda Denny gi khonjal tarei plane adu kauthokanu haina lip wahi asida munna khantharami aduga plane aduda radio set yawi haibasi ningsing lai radio set asigi matengna mabu kanba lakpada mateng oigadawribani aduna radio set asi pukhalakpa mathau tarami radio set asibu pukhalakpa araibadi oiramde yamna luba ising adugi manungdagi pukhalakadawribani lep mapi marol loina lawthoktuna ising aduda kumthaki yamna ingbana maram oiraga amuk thuna yangna kakhalai hauzik ising asida iroiduna radio set lawkhatpa haibasidi upai uramde yamna ingbana maram oiraga adu oiba taragadi kari pambai sijinnaraga ai mafam asida yaugani haina khanba horaklami adudagi lip akangba usingna hi masa ama sarage haina akangba using khomjinlami akangba using adu punbadi araiba oiramde ahanbada semgi bel adu sijinnaduna punnabu honarami adubu punba ngamkhidre aduga amuk semgi makhongda punkhiba fi aduna amukasu punnabu honarami madusu ising da puthage haina thagatpada using adu tongan tarai asumna using adu punnabu honaringai numidang matam yausalaki numidang yausalaklabanina mana numit masing hakkiba u asauba adugi manak sangsinduna numit aduma lainaba honaki lip amuk magi haukraba tangkak amagi wari ningsinglamni haujik aikhoida uhalibasi magi haukraba warigi sin aduni lepki mapa masakanna ngamdabadagi lip laktuna mapagi manakta phamlamni mapa adu anabana maram oiraga sikhre lip wakhan nungaitana yu yamna thakki yu ka hena ngaubana maram oiraga magi room mai chaglakpa phau khamkhide mai adu kana chaglakpadagi lip masada maisa kana phauraklammi adudagi gyan taraktuna phamungdagi haugalakpada magi kagi akoibasing maina loina chaklammi lip mafam asidagi hingna thokpagi upai leramde adubu marai phabadagi fire service laktuna mabu kanbikhi lipki fibamdi soksilami mai chakpagi maikhusing adu masa manungda changkhibana haujik lipki ningsingbagi tangkak adudagi prajenda amuk lakle numidang adu haukhiramde lip karigumba kharadi tawdaba yade haina khanki thaknaba ising phawba loisinkrabani magi haibubu semna piramba chocolate adu makhak ngaire asum leithokpadi yadabanina lip u akangba amagi mateng lauduna plane aduna lukhiba mafam tana tawduna lakhi mafam adu yaromdai ingbana masapumba singsalami lip araiba thauna pangal puthokuna mafam adu yausankhi mafam adu yaubaga isim manungda iruptuna semga magiga bag tu hana pukhalakhi mana thajarami bag ani asida paw phauna ba yabu posak amadi soidana yaromgani haiba bag adu mana tawrakpa u aduda thanamaga amuk plane manungda changki radio set adu laukhatnaba plane manung adu yausalabagi tungda radio adu lauthokpa yaba oiramdre plane aduda fix tawba radio set oiramde ingbanasu masa adu thak niklami lip radio set adu lauthokuna pukhalakpa yaroroi khangbadagi hallaga isingda phagulakle ising mathak yaurabagi tungda lip wamanbadagi oitharami mikup asida lip ki mapa Thomas na mana angang oiringaida tumba haudokpagi khonjel taraklami adudagi lip mamit khansing singlaklami lip bag ani aduga loinana akangba ugi matengna ising mapan tana tawsilaklami lip chawam adu sakhinaba ising thinduna lauraga talami chatkibagi mahutta manam namduna chocolate bar adu chathokhirami adudagi amuk semgi asiba hakchanggi manakta changsilami lip semgi hakchang adu chathokhradra haina pakhatlami aduga amuk ising thinduna law khonglaga sakhinaba talami chawam adusu manam namlaga chatkre lip ising aduda naihak pantharami naihak lairabagi tungda chawam adu latna chalamlani haina kangphalda kakhatlakle
mathak yauraklabagi tungda sawamna chocolate chathokkhibagi yamna saurami chocolate asi natana atai chana thaknaba amata yaudrabani lip phajana phamduna magi bag adu hana haidoktuna yenglammi mobile charger laptop earpod chi nataba atopa yauramte aduga mana matam pumbada checksina thamjaba letter kharaga pau phaunaba yaba posak amata yaudre adugi matung same gi bag amuk check tawrammi bag aduda paisa mayam ama yaurammi medical drug kharaga su yaurammi madu urubada sem amadi George drug carver tawba mini haibasi khanglammi adunani semna mafam asida aikoi kanbinaba kanasu lagloi harammi du lip wakhal nungaitana semgi bekta yoromba medical drug adu makum hangdoktuna maru ama makutta paikhalammi mikup asida amuk hana magi haukhiba wari aduda amuk lagle ma hospital amada treatment tawbagi uhalli room mai chakpadagi fire service na kalakhibani maikhu yamna changkhibana mabu phagatnaba layengbada doctor sing awabu oirami lepta nurse nupi aduna hairammi nangdi naraibak yamna farabani thawdok aduda hinghauba haibasi nang yu yamna thakpa mali asumna hairaduna prajenda amuk lagle makhutna payamba guli adu chage tawrambani adubu mahaki wari adu ningsinglubada chakhidre chadribagi maramsu wari asigi makhada yawraklagani hojik lip thawai hingdabadi yadabani na hingnaba pambai thiba horaklami ahanbada semgi asiba hakchang ado jangal manungda pusilami aduga lebakta phumjinbirami natrabadi sawamna natraga atopa sa kaina chathokini haina semge hakchang phumba loirabagi tungda semgi mongphamda mana siramba gari adu ningsing khudam oina thambirami asumna numidangi matam oisilakadaure numidangda yamna ingbana maigi darkar oirami lip munna khalami maise karamaina thasigi haina ngahak khalabagi tungda idea ama lagle khudak aduda semgi bekta yawramba paisa khara puthoktuna lipki power yawba spec aduna nongsagi matengdagi mai hohallam mai horakpa adu ubada lip harawraduna oichong chongjarami adudagi akangba sing khara khomjinduna mai adu phajana tharami asumna numidangi matam oisilakle mai manakta hiptharami mikup asida semgi khonjelna wa hairakpa lipki manakongda tarami waising adudi masina nangi puk thalle haibadi yaroine thabak masa amakak pangthokpada nangna aduk yamna haraujaridu mafamsida nangbu kanbinaba kanasu lakloi hojik nangna thantani leiriba kananasu ubiroi chana thaknabasu loina loikhrabaduni nangna hinglena hingbada numit nini mangaire adudagi nangsu asiba aigi itung induna siragani asumna wahi asina episode 2 gi aroiba matang oikhi episode 3 amadi 4 punna athuba matamda semlaga thagacharakki mayamna channel asibu nuksibiduna support tawbiyu nasigi oinadi mayamdagi bidai laujari thank you all